ꯁꯦ ꯐꯖꯅꯗꯤ ꯆꯥꯏ ꯅꯣꯏꯗꯤ ꯍꯥꯏꯕ ꯑꯩꯗꯣ ꯀꯛ ꯂꯥꯎꯕꯗꯣ ꯑꯗꯨ ꯃꯇꯨꯡꯗ ꯂꯧꯈꯠꯂꯣ ꯑꯁ ꯑꯗꯨꯅꯦ ꯈꯔ ꯏꯜꯂꯣ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯆꯥꯕꯗ ꯉꯥꯎꯖꯩꯒꯤ ꯑꯩꯈꯣꯏ ꯕꯦꯗꯅꯥꯅ ꯑꯣꯛ ꯊꯣꯡꯕ ꯆꯥꯕꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯌꯥꯏꯐꯕꯤ ꯅꯪꯁꯨ ꯌꯦꯡꯁꯤꯀꯣ ꯑꯣꯛ ꯊꯣꯡꯕꯁꯦ ꯆꯥꯔꯁꯤꯀꯣ ꯌꯥꯏꯐꯕꯤ ꯍꯥꯎꯔꯣꯏꯗ꯭ꯔꯣ ꯌꯦꯡꯉꯁꯤ ꯑꯣ ꯃꯥꯏ ꯀꯩꯅꯣꯁꯦ ꯑꯣꯛ ꯊꯣꯡꯐꯝꯁꯦ ꯇꯤꯛꯁꯤꯁꯦ ꯆꯐꯨꯗ ꯊꯣꯡꯉꯤ ꯃꯥꯜꯂꯦ ꯊꯥꯏꯅꯒꯤ ꯆꯐꯨꯗꯣ ꯃꯆꯥ ꯅꯪꯁꯨ ꯆꯥꯅꯤꯡꯕ꯭ꯔꯥ ꯍꯌꯦꯡꯗꯩ ꯕꯕꯥ ꯊꯣꯡꯕꯤꯁꯤꯔꯥ ꯃꯇꯨꯡ ꯀꯌꯥ ꯆꯥ ꯉꯝꯒꯅꯤ ꯀꯌꯥꯅꯣ ꯍꯥꯏꯔꯣ ꯃꯥ ꯑꯣꯛ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯆꯥꯕꯗ ꯉꯥꯎꯖꯩ ꯁꯤꯗ ꯌꯦꯡꯉꯩꯁꯦ ꯑꯉꯥꯡꯁꯤꯅ ꯃꯇꯝ ꯈꯔ ꯅꯥꯗꯅ ꯂꯩꯕꯁꯦ ꯆꯥꯕ ꯊꯛ ꯀꯩꯝ ꯌꯥꯗꯕꯁꯦ ꯑꯗꯣ ꯑꯁꯨꯃꯥꯏꯅ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯍꯜꯂꯒ ꯄꯤꯖꯕ ꯄꯤꯊꯛꯄ ꯃꯇꯝꯁꯦ ꯌꯥꯝ ꯀꯥꯟꯅꯩꯌꯦ ꯃꯁꯦ ꯑꯗꯨꯅ ꯏꯇꯣꯝꯇ ꯌꯦꯡꯕꯕꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯒ ꯌꯥꯏꯐꯕꯤꯁꯨ ꯆꯥꯅꯅꯕ ꯇꯧꯔꯤꯕꯅꯤ ꯐꯖꯅ ꯉꯧꯔꯦ ꯍꯥꯎꯔꯅꯤ ꯃꯇꯨꯝꯁꯤ ꯃꯇꯨꯝ ꯉꯥꯛꯇ ꯅꯪ ꯆꯥꯅꯤꯡꯗ꯭ꯔꯥ ꯆꯥꯅꯤꯡꯉꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯇꯤꯟ ꯌꯣꯠꯇꯕꯤ ꯇꯥꯟꯅꯁꯤꯔꯥ ꯍꯣꯔꯦꯟ ꯆꯥꯕ ꯀꯥꯟꯗ ꯃꯣꯔꯣꯛꯁꯤꯗꯤ ꯁꯥꯔꯅꯤ ꯍꯩꯔꯦ ꯁꯥ ꯃꯔꯣꯏ ꯍꯥꯞꯆꯜꯂꯦ ꯍꯜꯂꯣ ꯏꯆꯤꯟꯅꯥꯎꯁꯦ ꯉꯁꯤꯒꯤ ꯌꯥꯏꯐꯕꯤ ꯃꯊꯦꯜꯗꯤ ꯍꯧꯔꯦ ꯑꯣꯛ ꯍꯪꯒꯥꯝꯒ ꯊꯣꯡꯕꯅꯦ ꯅꯪ ꯑꯗꯣ ꯑꯣꯛ ꯍꯪꯒꯥꯝꯒ ꯆꯥꯅꯤꯡꯗ꯭ꯔꯥꯁꯦ ꯊꯣꯡꯕꯁꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯥꯗꯣꯏꯅꯦ ꯑꯗꯣ ꯌꯥꯝꯁꯨ ꯍꯥꯎꯅꯤꯅ ꯈꯜꯂꯦ ꯁꯤꯒꯤꯁꯦ ꯑꯗꯣ ꯍꯪꯒꯥꯝꯁꯤꯗꯤ ꯑꯩꯅ ꯃꯩꯔꯧꯗꯨ ꯍꯪꯒꯥꯝꯗꯣ ꯍꯦꯟꯃꯟꯈꯤꯗꯅ ꯅꯪꯅ ꯂꯣꯏꯔꯝꯗꯥꯏꯗ ꯍꯪꯒꯥꯝꯁꯤꯗꯤ ꯑꯗꯨꯝ ꯊꯥꯛꯑꯗꯤ ꯃꯨꯜꯂꯒ ꯐꯗꯧꯕ ꯂꯩꯔꯝꯃꯦ ꯄꯨꯔꯥ ꯄꯠꯂꯦꯕ ꯑꯗꯨꯅꯅꯦ ꯁꯤꯗ ꯁꯤꯅ ꯈꯨꯃꯥꯒꯤ ꯀꯣꯛꯇꯉꯥꯟꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕꯅꯦ ꯑꯗꯣ ꯑꯣꯛ ꯂꯩꯔꯦ ꯃꯍꯤ ꯂꯩꯔꯦ ꯑꯣꯛ ꯊꯣꯡꯕꯁꯦ ꯉꯍꯥꯟꯈꯩ ꯃꯍꯤ ꯇꯣꯠꯂ ꯆꯥꯗꯕꯅꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯣꯛ ꯆꯥꯊꯔꯁꯦ ꯃꯍꯤꯁꯦ ꯐꯖꯅ ꯇꯣꯠꯂꯒ ꯆꯥꯗꯣꯏꯅꯦ ꯄ꯭ꯂꯦꯠꯇ ꯊꯕꯤ ꯌꯥꯎꯔꯦ ꯑꯗꯨꯒ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯉꯍꯥꯟꯈꯩ ꯑꯩꯈꯣꯏꯒꯤ ꯇꯤꯁꯨ ꯄꯦꯄꯔ ꯁꯤꯖꯤꯟꯅꯗꯕꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯤ ꯃꯣꯔꯣꯛ ꯐꯗꯤꯅ ꯀꯩꯅ ꯁꯥꯕꯗ ꯆꯤꯟꯕꯥꯟ ꯇꯩꯊꯣꯛꯏ ꯑꯀꯣꯏꯕꯒ ꯍꯨꯃꯥꯡ ꯂꯣꯏꯅ ꯇꯩꯊꯣꯛꯏ ꯄꯥꯝꯕꯗ ꯈꯣꯠꯂꯤꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯇꯤꯁꯨ ꯍꯥꯏꯕꯤꯔꯛꯄꯗꯣ ꯄꯦꯄꯔꯅ ꯉꯁꯤꯗꯒꯤꯗꯤ ꯅꯞꯊꯣꯛꯑꯅꯤ ꯑꯩ ꯍꯥꯏꯔꯦ ꯃꯥꯅ ꯁꯤꯈꯣꯏꯒꯤ ꯇꯤꯁꯨ ꯅꯪꯁꯨ ꯄꯦꯄꯔꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯞ 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 ꯁꯤꯖꯤꯟꯅꯔꯅꯤ ꯅꯞꯁꯤꯗ ꯑꯗꯨꯗꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ ꯑꯣꯛ ꯃꯍꯤꯁꯦ ꯁꯤꯅ ꯏꯜꯂꯛꯀꯦꯕ ꯁꯤꯗꯤ ꯄꯥꯛ ꯆꯥꯗꯕꯅꯦ ꯑꯩꯁꯦ ꯉꯍꯥꯟꯈꯩꯁꯦ ꯑꯗꯣ ꯁꯤꯗꯤ ꯆꯥꯔꯣ ꯆꯥꯊꯔꯒꯦꯅ ꯑꯗꯨ ꯊꯣꯡꯕꯅꯦ ꯅꯪ ꯕꯦꯗꯅꯥ ꯅꯪꯅ ꯏꯁꯤꯡ ꯍꯥꯞꯄꯦ ꯆꯥꯕꯗꯤ ꯐꯖꯅ ꯆꯥꯔꯒ ꯄꯤꯁꯁꯦ ꯅꯁꯥꯁꯦ ꯑꯃꯨꯛꯇ ꯅꯣꯏꯗ꯭ꯔꯤꯁꯦ ꯄꯤꯁ ꯑꯃ ꯍꯥꯞꯀꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯄꯤꯁꯁꯦ ꯀꯃꯦꯟꯗ ꯈꯔ ꯆꯥꯎꯕꯅꯦ ꯍꯥꯏꯔꯛꯑꯣꯅꯦ ꯑꯩꯈꯣꯏꯁꯨ ꯆꯥꯗꯤ ꯕꯤꯄꯤ ꯄꯤꯁ ꯑꯃ ꯂꯩꯒꯗ꯭ꯔꯥ ꯍꯥꯞꯄꯦ ꯄꯥꯈꯠꯂꯦꯕꯀꯣ ꯑꯗꯨꯒ ꯐꯩꯖꯥ ꯁꯤꯡꯖꯨ ꯐꯩꯖꯥ ꯋꯥꯎ ꯃꯥꯒꯤ ꯁꯣꯏꯕꯨꯝ ꯍꯪꯒꯥꯝꯁꯦ ꯏꯜꯂꯣ ꯃꯍꯤ ꯏꯜꯂꯣ ꯆꯦꯜꯂꯦ ꯍꯥꯏꯕ ꯑꯍꯥꯟꯕꯒꯤꯁꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯏꯜꯂꯣ ꯃꯌꯥꯝ ꯌꯦꯡꯖꯔꯛꯀꯦ ꯍꯥꯎ ꯁꯦ ꯋꯥꯎ ꯈꯨꯍꯥꯎꯁꯤꯗꯤ ꯏꯆꯟꯇꯣꯝꯕꯤꯁꯨ ꯍꯌꯦꯡꯗꯤ ꯃꯃꯥꯅ ꯊꯣꯡꯉꯒ ꯆꯥꯁꯤꯔꯥ ꯌꯥꯝ ꯍꯥꯎꯋꯦ ꯇꯧꯔꯛꯀꯅꯨ ꯃꯃꯥ ꯀꯩꯒꯤꯅꯣ ꯃꯤꯅ ꯆꯥꯔ ꯅꯪ ꯁꯥꯎꯔꯤ ꯀꯩꯒꯤꯅꯣ ꯐꯖꯅꯗꯤ ꯆꯥꯏꯌꯦꯕꯨ ꯅꯣꯏꯗ꯭ꯔꯤꯁꯦ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯤꯔꯕ ꯕꯦꯗꯅꯥ ꯅꯪꯁꯦ ꯀꯃꯦꯟꯗ ꯍꯥꯏꯔꯛꯑꯣꯀꯣ ꯆꯠꯂꯕ꯭ꯔꯣ ꯆꯥꯒꯤꯁꯤ ꯂꯥꯛꯑꯣ ꯃꯥ ꯏꯜꯂꯛꯑꯒ ꯆꯥ ꯐꯪꯗꯕꯗ ꯁꯥꯎ ꯆꯠꯈ꯭ꯔꯦ ꯑꯉꯥꯡꯁꯦ ꯑꯁ ꯂꯣꯏꯔꯦ ꯐꯖꯅ ꯆꯥꯏꯌꯦ ꯅꯣꯏꯗꯦ ꯍꯥꯏꯕ ꯑꯦꯛꯁꯔꯁꯥꯏꯁ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯅꯪ ꯈꯪꯉꯦ ꯑꯩꯅ ꯌꯥꯏꯐꯕꯤ ꯂꯥꯛꯑꯣ ꯇꯤꯜꯍꯧꯁꯤ ꯔꯥꯎꯟ ꯔꯥꯎꯟꯅꯤ ꯃꯥꯅ ꯆꯥꯔꯤꯁꯦ ꯇꯤꯟꯒ ꯌꯣꯠꯂꯦꯗ ꯌꯥꯗ꯭ꯔꯦꯗ ꯕꯦꯝꯃ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯀꯠꯂꯣ ꯆꯠ ꯃꯣꯏ ꯆꯥꯕꯁꯤ ꯃꯣꯔꯣꯛ ꯁꯥꯏꯌꯦꯕ ꯆꯠ ꯏꯁꯤꯡꯒ ꯊꯛꯀꯦ ꯆꯠꯂꯣ ꯃꯃꯥ ꯏꯁꯤꯡꯂ ꯁꯤꯕꯣ ꯏꯁꯤꯡ ꯄꯣꯔꯛꯑꯣ ꯍꯥꯏꯔꯒ ꯏꯁꯤꯡꯗꯤ ꯌꯥꯎꯗꯦꯅꯦ ꯕꯦꯗꯅꯥ ꯍꯥꯎꯔꯦ ꯇꯧꯅꯣ ꯑꯁ ꯀꯩꯅꯣ ꯁꯤꯕꯨ ꯃꯤꯅ ꯆꯥꯔꯒꯗꯤ ꯃꯥꯅ ꯐꯥꯒꯤꯒꯤ ꯇꯥꯏꯞꯇ ꯁꯤꯕꯣ ꯏꯁꯤꯡ ꯄꯣꯔꯛꯑꯣ ꯄꯤꯔꯛꯑꯣ ꯏꯁꯤꯡ ꯄꯤꯔꯛꯑꯣ ꯃꯃꯥꯁꯤ ꯆꯥꯕꯁꯤ ꯃꯣꯔꯣꯛ ꯁꯥꯏꯌꯦꯕ ꯃꯥꯅ ꯆꯥꯔꯒ ꯑꯩꯅ ꯃꯣꯔꯣꯛ ꯁꯥꯏꯌꯦꯕ ꯅꯪ ꯆꯥꯛ ꯃꯣꯔꯣꯛ ꯁꯥꯕꯗꯣ ꯏꯁꯤꯡ ꯈꯔ ꯊꯛꯂꯛꯀꯦ ꯄꯤꯊꯛꯂꯦ ꯃꯥꯁꯨ ꯄꯤꯊꯛꯂꯦ ꯑꯣꯛꯇꯤ ꯁꯔꯨꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯗꯨ ꯆꯥꯕ ꯐꯖꯅ ꯆꯥꯔꯕꯅꯤꯅ ꯑꯗꯣ ꯑꯩꯅ ꯌꯥꯅꯤꯡꯕꯁꯤꯅꯤ ꯅꯪ ꯆꯥꯕꯁꯦ ꯐꯖꯅ ꯆꯥꯕ ꯍꯩ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯉꯝꯗꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯅꯪꯒꯤ ꯆꯥꯕ ꯃꯇꯧꯁꯦ ꯎꯔꯒ ꯑꯩꯈꯣꯏꯅ ꯆꯥꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯤꯅꯦꯕ ꯑꯗꯨꯏꯗꯃꯛꯇ ꯊꯑꯣꯏꯅ ꯅꯪꯁꯤ ꯐꯖꯅ ꯌꯦꯡꯉꯤꯅꯦ ꯑꯩꯅ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯦꯅ
Wow. Basi na buksay sa kiye mo sari da ba. Asila. Asongi matu masau ba doy na zaro ne sa ubado. Handak tuh ngasi fasan tai thole tissue paper na siroi di tissue paper ko Manipur iram dan da putok sa ba. Asongi asau budu lo khalo asau budu. Tin yon. Hao nai ba. Wow. Wow, si dilor. Enjoy it. Ising yam thakalo nang mi du charaga nang morok sari da ba. Asa ko ai. Phaiza singju du ne ina hena chaning ni si. Halla kara. Mai angang gam ti lo bin na. Angang ni sa ding ngon lo. Adu ma bin na nang ising se karam ba sing oi doi no. Akoi modi kya da yaw ba sing dura na traga sumni mai tai sing la adum su comment da hai ro. Sakung ni, ay nam ni nere daw isi. Tinyo le hai ba. Đâu rồi, sao đấy cả đi. Đã quay sáng này để mà này. Mà ra xuống thì mà tôi mà cháu cái xin đang xa ra kìa đã. À xuống nhà cháu mà tôi ra. À xa đấy. Ê, thử dậy xin thả. Mà thấy gì đất để không? Cô Pwede po siya kain naman ba siya? Kain naman ba? Di pa ang yung kain naman daw ito yan. Saan ka kakalaw to? Lugi ka to. Pama do. Ay, kaman ka. Này giờ chích bánh cháu đâu lòng đâu mà. Đẹp phải đi xin ngon lúc cả lần tới mình xa phụ đâu mà. Trên giọt rồi chị không. Murok saya ini tak kita. Wow. Hamro. Đu mà tùm được lâu khá lâu. Sao đu này khá đây lâu. Dạ đấy. Ok, khoai đi hầu mà tùm này màn giá đi.
तसेना चाक सा इंसान चाबा यादबा चानिंग थानिंग बा पुआव फाउदबा यावरागदे सुमाइना बेदना ना सारिबा वीडियो गुम्बसे येंगबिरागा सुम याम चाक चाबियु फजना हाउद्रगसु हाउना मागी खुहाउसिना चाक चाबदा फजना चाबा यागनी आई तसेंगना मा अंगांग ngамदबा मतमदा मागी वीडियो से येंगहलगा पिजबा मतमदा हराव हराव चाक चाबगी दमकता आइना म्यामदा पुन्ना येंगमिनासिना वीडियो से नमजबनी यामने इंगना तमना ज्ञान ताना साजै इसिंग खरा थाउनी थाबी मुचारा ग्यारा टिश्यू पेपर अमा लौरा ताइखो Pukka thale, mai sao thì uống pukka thale ra đi mê, wow. Singa thake tin nuốt con khá ngầm đấy. Nasi mathel di khwa photo we ado piece amade le Amado piroi. Ado sa ge ado singju je ngasi ge singju ji photo we the channel je nwai video di like share subscribe to video mo mathang video do technology Nasi ki di matang asi da lo sinjar ge matung ta video da amu hana yengmina si myam kurun